Hauzik nongno COVID-19 gi laichat state khara da hengalakpa thengnarakliba sigi matangda amadi laina asidagi ngakthoknaba hida kapagi thabak pak sana chathariba sigi matangda ngasi numidungba matung pung 12 makhaida state khudingmakki chief minister singa virtual meeting tawgadawri nakalamada Delhi gi chief minister Arvind Kejriwal na luchingduna Aam Aadmi Party gi minister Singh MP amadi MLA singna center na puthokiba NCT bill gi mayokta ngasi Delhi gi Jantar Mantar da wakat khongjang changsingadawri Vaccine MAITRI gi makhada India na puthoksaba COVID-19 dagi ngakthoknaba hidaki matanga ngasi Parliament ki House animak haibadi Rajya Sabha amadi Lok Sabha da External Affairs Minister Dr. S. JAISHANKAR na wa ngangadawri Amaromda Rajya Sabha da Ministry of Railways, Ministry of Food Processing Industries amadi Ministry of Tourism gi matangda wa khanagani Lok Sabha da na chatliba chahi lisingani kungamathoi amadi lakadoriba chahi lisingani kunganithoi gi oina Ministry of Road Transport and Highways, Ministry of Housing and Urban Affairs and Ministry of Health and Family Welfare gi matangda demands for grants passed tawgani Ahanba tangkak ki oina lupa crore sing kun gi senfam hana thadaduna Development Finance Institution DFI semgatnaba bill ama puthokpada Union Cabinet na ayaba pikre hairiba bill asi hojik chathariba budget session hairiba DFI asina leibak asigi infrastructure sing semgat sagatpagi project singda asangba matamgi haibadi long term fund sing pithagani ngarang famkiba cabinet mifam loirba matungda paumi singda Union Finance Minister Nirmala Sitaraman hai ahanba tangka ki oina DFI da crore lising manga hana pithana bahotnagani Brexit ki tungda ahanba oina mapalamda chatpo oina British ki Prime Minister Boris Johnson na lagliba April thagi aroiba chayolda India da lakadawri Mahakna India gi khongsat asida United Kingdom amade India ani gi marakta chawkhat thorang paikhatpada mateng longna naba wa khanagadawri mahaki khongsat asi chahi asigi January thada lakadaba khongsat adu COVID-19 na maram oibadagi khongsat adu yaithokhraba matungda handaki April tha asida lakadabani haina UK gi Prime Minister Office tagi khanghalakibani ngasi asi coronavirus tagi ngakthoknaba leibak sinba thungna lockdown lokthokibagi numit 458 suba numitni haukiba pung kunmari sida India da anoba COVID-19 case masing miyoi lising kunipan ga chamapan ga sumna humnong nu positive hoiba thengnakhre masi tharaga hauzik fawbada India gi oina punba positive hoikiba case masing crore amaga lakh 13 henkhre haina Union Health Ministry gi maikai dagi khanghalakle laina asida gi laikhidaba mi gi masing na crore amaga lakh 58 lising nimpu mari sukhre laina asida gi fagalakhiba mi gi masing na crore ama lakh 10 lising nimpu manga ga chani ga marfu mari oikhre